Chahi manga rom Thingjinlaklaba Indo-Mayanmar Ngamkheigi gate sing Moray rom the labor gate number 1 amasung gate number 2 Hangdokhre. Adumoinamak Myanmar dagidi gate amata Hangdokhre haina pauge source amana hairi. Pawasi na hai malenggi ona COVID-19 paksana sandaroppadagi kumjale singaninga kungi Mars tada Indo-Mayanmar border Thingjinduna lakibani. Hairiba India rom the labor gate number 1 amasung 2 ngarang authority na hangdokhibani. Adubo yuno na diba Myanmar rom dagidi makogi military lengakna Thingjinlaklaba gate sing di Hangdokhre. India ke side tagi Manipur ki Tinglopol district ki manung chaliba Moray town gi Ngamkheigi paringda hangba gate ani ngarang dagi hangkhrabasu Myanmar gi Ngamkheigi dalaiba makogi gate sing hangriba asigi chapchaba maram khangba ngamdri haukiba kumjali sing ani ga kunga mathoi dagi Myanmar gi lengaglon junta gi laimina paising khiba dagi madugi mayokta tongan balal holop singna military junta gi mayokta akanba lasongna badagi civil war thokpana maram oidina Myanmar authority na gate sing hangdoktaba oiramgani haina source asina makhatari